Incredible Story Manipur na ngasisu aigi nuksiraba viewersinggidamak 2017 da release tawkiba horror amadi science fiction da best tawba Cold Skin gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manung da 6, Rotten Tomatoes da 50%, Google users na 68% like pikiba movie amani. Fare adudi mayam movie rom da oina mai onsilasi. Film asina horakpada aikoina friend kauba nupa amabu urami. Mahak weather jengba yamna haiba misak ama oirami. Mafam asida leiriba weather jengba hairaba miyoi kayadagi su mana yamna henna khanglammi. Maram asina mabu government na island amagi maramda weather report khangba pami haiduna mabu khalammi. Masigi damak friend bu island aduda chahi ama weather gi maramda thijalunabagi damak tharammi. Hojik friend ship amada ship adugi captain ga tawduna island adu tamna chatlami. Island adu yauraba matungda friend na chahi ama leigadoriba yum adubu yenglami. Adubu yum adugi fibam adu khara soklambadagi samjillammi. Asumna leiringai mafam adugi thongnaudagi lighthouse amabu urami. Lighthouse adu ubadagi ship adugi captain aduga loinana lighthouse adu tamna laami. Lighthouse adugi manungda changakpa matamda nupa amabu hiptuna leirami. Mafam asida leiramliba nupa asi lighthouse asibu senanabagi damak leiba nupa amani. Mahaki maming Gunner kaurami. Gunner su friend hoina lakpa adu uba matamdagi hiplamba adudagi haugalai. Ship adugi captain aduna Gunner gi mafam da hairami. Mafam asida weather report jengnabagi damak chatkiba nupa adu kadaida leikre. Aina hankiba matamda maga loinana chatkigadawbani. Adubu madi ude. Gunner na kumi weather loba lakiba nupa adu sikiba kuire. Mahak mafam asida kuina naduna leirambani. Ship adugi captain aduna o adu oirabadi fare mahaki asiba hakchang adu mafam kadaida leikrabage aina chatkiba matamda asiba hakchang adu oina oirabasu puduna chatkige. Gunner na nupa adu aisu kadaida leibano haiba khangkhidre. Thokkibadagi adum halakkidre. Aina khanbada ma soidana isingda taraga siramgadauba mali. Aduna magi hakchang adu hojik aikoina thirabasu phanglaroi hairambi. Gunner gi wa asida ship adugi captain adu wa makha kari amata taramdre. Masadasu karigumba kharadi jingnaba fauribani. Adubu hojikti captain asi magi chatpagi matam adu jawraklami. Hojikti ma island asi thadoktuna chatkadore. Captain asina island asibu thadoktringai mamang friend gi mafamda nongmai amabu pirami. Aduga asumna hairi se nongmai asi paisalo. Nongmai asina nangbu nasana nasabu kanjanabagi damak hotnagadobani. Mafam asi nangna leiba matamda yamna khudong thiningai oi yamna cheksinna leigadobani. Asidagi captain adusu mafam asi thadoktuna chatkre. Friend su mana leigadoriba yum aduda laami. Mana mafam aduda adum jenglakpa matamda hana mafam asida leiramba weather lounabagi damak chatkhiba nupa adugi diary adusu mafam asida thengnarami. Diary adu mana adum paduna yenglakpa matamda lighthouse adugi ayekpa saktam kharasu urami. Aduga mafam asida creature kharagi karino khangdaba creature kharagi ayekpa saktambusu urami. Matam asida friend gi wakanda khalambi. Mafam asida weather jengnabagi damak leiramba nupa adu mathanda leibana maram oiduna tawfam khangdraduna asigumba laising asi yeklamlibani haiduna. Aduga hojikti masu mafam asida mathanda ngaire maga wari sananabagi damak kanasu leite. Maram asina masu asigumba lai asi yektuna matam lelage haiduna khalambi. Asumna khalambadagi ma adumak tumthakhirami. Mathangi nongalakpa matamda friend makhutta khulai kharabu paiduna mana tawgadoriba thabak adugi damak yum adugi mapanda thoklaklammi. Mathangi numidangi matamda friend ajum manung aduda famduna leiringai mapanda kanagumba kharabu lakpagi makhol adu tarami. Aduga magi thong aduda mi ama leppagum magi masada faurami. Asidagi friend su famlamba adudagi hogattuna thong asida leptuna leiriba asi kanano haiduna yengnabagi damak changsilakpa matamda thong adugi makha ahoba aduda masak khangdaba creature amagi makhut adu thingjalaklammi. Thingjalakliba makhut adu uba matamda friend pakhatpoi lakpoi creature adugi makhut aduda makhongna ngekhairami. Aduga masu kimankhibana mafam adudagi yamna kana chelaktuna basement manungda changduna lotlammi. Hojik mana ukriba adu karino haiba masada kari amata gyan tadribani. Aduga magi masa asisu kibana loirami. Maram asina ma basement asidagi mapanda thokpa ngamlamde. Ahing simadi basement manung asida leklage haiduna masu khalami. Mathangi ayukta friend
tumliba adudagi mikap tholaktuna mapanda tholaklami. Mana mapanda tholakpa matamda mafam asida crasher kaya amagi makhongi maram adu taaduna leirami. Mafam asida taramliba khongi mami sing asi karamba crasher gi makhongi mamino aduga karamba jibano haibasu kari amata khangdribani. Taramliba makhongi mami sing adu adum yengba matamda magi yumlom adudagi samudragi maikai adomda chatkhiba oinasu khalambi. Mafam asida taramliba khongi mami sing asigi crasher asi karino haiba masada yamna khangingbana langtaknarami aduga kibasu yamna kirami. Haujik yum asida mathanda leiribani. Numidangi matam numit chapjungba matamda kari thokani kari torakani haiba masana kari amatasu khangdribani. Asumna leirambadagi crasher asigi maramda yamna khangningba aduna langtaknaba helakpadagi lighthouse na leiriba maikai adomda laami. Aduga lighthouse adu hek jorokpaga mapanda leptuna gunnerbu kaurami. Gunnerdi kari amata tasanadabi friend kauriba adu adumak tumina lesalami. Asigumba gunnergi matawasida friend yamna sauningami. Aduga thong adubu namdana namkhainaba tawi adubu karisu ngamlamde. Gunnerdi lighthouse adugi mathaktagi thoklaktuna friend da hairaklami. Nangsu makhoina laklingai matam aduda punna chakhrabadi hena fagadobani. Mafam asida hojik phawba nang kaidoribano. Gunnergi wa asitaba matamda friend yamna sauningami. Asidagi yamna sauna lighthouse adugi maikai tamna nungna thomjilami. Haujikti friend masana sukhangami adudi ngarang numidang laklamba crasher sing adu ngasigi numidang asidasu soidana lakani haiba asi. Maram asina mana leigadoriba yum aduda halaklaba matungda yum adugi akoiba adu masabu leibada sep oinabagi damak loina khajillami. Mafam asida masana masabu kayam kuina sep oina thamba ngamgani haiba masana kari amata gyan taba ngamjaramde. Asidagi friend na zoom manung aduda sanglaklaba matungda yum adugi manungda kari karibu leiribage haiduna asum thirakpa matamda rifle amabu leiramliba adu thengnarami. Aduga rifle adugi marusu marang kaina leirami. Masi uba matamda friend aduki matik yamna haraurami. Maramdi rifle asi masada leirabadi magi damak crasher sing asidagi masabu kanjanaba honaba matamda khudongchaba kharadi oigadoribani. Friendsu numidangi matam aduda crasher sing adu lakani haiba masada achetpa thajaba amaga loinana masabu kanjanabagi damak sem saduna leiribani. Haibaga tawbaga crasher sing adusu mana leiriba yum adu tamna lakpa horaklami. Crasher sing adu lakpa uba aduda friend masada akiba amadi faurami. Adubu masana masabu ngakthokjanabagi damak makhutta pairiba nongmai aduna crasher sing adugi mafamda landaba horaklami. Friend na crasher sing adugi mathakta landaba matamda crasher sing adugi maraktasu asok apan kaya marom ama yaurami. Adubu crasher sing adu aduki matig yamlami. Maram asina friend na leiriba yum aduda changlaknabagi damak crasher sing adusu adumak yum adu tamna kanna changsilaklami. Asidagi friend magi nongmai asidadi crasher sing asiga mayoknaba ngamlaroi haiba masana khanglami. Asidagi yum adugi akoiba aduda crasher sing adubu changlaktanabagi damak mai thagatpa horaklami. Yum adugi akoiba aduda mai thagalakpa matamdagidi crasher sing adu friend na leiriba mafam adu fawba yognaba changlakpa amata ngamlamde. Crasher sing aduna changlakpa ngamdrabasu friend gi hena laibak thiribadi mana mai thagalakpa aduda mana leiriba yum adubusu yamna kanna chakpa horaklami. Friend na chakliba mai adubu muthatnaba yamna kanna hotnajarami. Adubu karisu muthatpa ngamlamde. Asidagi upai leitraba friend adu yum adugi mapanda chenthoraklami. Mana yum adugi mapanda tholakpa matamda mafam aduda laklamba crasher sing adu maina tumna chaklakpa adudagi mafam asi thadoktuna chatnakriba adu manasu urami. Aduga friendsu crasher sing adugi makhuttagi mathwaibu kanjanabagi damak crasher sing aduna mabu udringai nung achouba amagi marumda lumduna leirami. Aduga nung marum aduda leiraba matungda mana leigadoriba yum maina tumna chakriba adu yengjaduna mathwai nungaitabi leirami. Ngasigi numidang asimadi nung asigi marumda masana masabu sep oinabagi damak ngakthokjaduna leiba tarami. Mathangi nongalakpa matamda aikoina urami adudi gunner adu ising soknabagi damak thoklakliba adu. Aduga friend na leiriba mafam aduda magi manakta crasher amabu lakami. Lakliba crasher asi hek uba matamda friend na khalami adudi ngarang numidang laamba crasher sing adugi maraktagi mabu hatnabagi damak lumduna leihuba crasher amani haiduna. Maram asigi damak makhutta pairiba nongmai aduna crasher adubo hatnabagi damak nongmai aduna namami.
ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯒꯟꯅꯔꯅꯁꯨ ꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯒꯟꯅꯔꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯊꯥꯗꯣꯛꯎ, ꯀ꯭ꯔꯦꯆꯔ ꯑꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯁꯨ ꯑꯁꯣꯛꯄ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯐ꯭ꯔꯦꯟꯗꯤ ꯒꯟꯅꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯗꯕꯤ ꯅꯣꯡꯃꯩ ꯑꯗꯨ ꯑꯗꯨꯃꯛ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯟꯅꯔꯅ ꯀ꯭ꯔꯦꯆꯔ ꯑꯗꯨꯕꯨ ꯀꯧꯕ ꯃꯇꯝꯗ ꯀ꯭ꯔꯦꯆꯔ ꯑꯗꯨ ꯒꯟꯅꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯐ꯭ꯔꯦꯟꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯒꯟꯅꯔꯅꯁꯨ ꯐ꯭ꯔꯦꯟꯒꯤ ꯃꯌꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯒꯟꯅꯔꯅ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯑꯣꯐꯔ ꯑꯃꯕꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯒꯟꯅꯔꯒꯤ ꯃꯐꯝꯗꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯒꯟꯅꯔꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯅ ꯂꯥꯛꯈ꯭ꯔꯤꯕ ꯀ꯭ꯔꯦꯆꯔ ꯉꯥꯛꯇꯅꯤ꯫ ꯂꯥꯛꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯅ ꯃꯥꯕꯨ ꯐꯥꯍꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯕꯨ ꯐꯖꯅ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯦꯟ ꯇꯧꯔꯕꯅꯤ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯦꯠ ꯑꯃ ꯑꯣꯏꯔꯦ, ꯑꯗꯨꯅ ꯃꯥ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯏꯜꯂꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯗꯤ ꯃꯥꯒ ꯑꯗꯨꯃꯛ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯏꯊꯟꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒ ꯂꯩꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯒꯟꯅꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯟꯅ ꯒꯟꯅꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯁꯤꯞ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯠꯈꯤꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗꯁꯨ ꯅꯪꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ, ꯅꯁꯥꯅ ꯅꯁꯥꯕꯨ ꯔꯤꯛꯁ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯐ꯭ꯔꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯒꯟꯅꯔ ꯀꯔꯤꯁꯨ ꯊꯑꯣꯏꯅ ꯇꯥꯁꯜꯂꯝꯗꯦ, ꯑꯗꯨꯒ ꯒꯟꯅꯔꯅ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯑꯩꯅ ꯂꯩꯕ ꯄꯥꯝꯗꯦ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ, ꯃꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗꯗꯤ ꯃꯤꯌꯥꯝꯒꯤ ꯃꯈꯥꯗꯅꯤ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯩꯅ ꯅꯤꯡꯊꯧꯅꯤ, ꯑꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯕ, ꯑꯩꯅ ꯆꯥꯅꯤꯡꯕ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯕꯁꯨ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯣꯏ꯫ ꯐ꯭ꯔꯦꯟꯅ ꯍꯥꯏꯔꯛꯏ, ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯣ, ꯑꯗꯨꯒ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯑꯃꯕꯨ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯦ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯣ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯃꯅꯤ꯫ ꯒꯟꯅꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯑꯣই, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯤꯞ ꯑꯃꯅ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯞ ꯑꯁꯤ ꯅꯪꯕꯨ ꯂꯧꯕ, ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯂꯥꯛꯀꯗꯧꯔꯤꯕ ꯁꯤꯞ ꯑꯗꯨ ꯈꯛꯇꯅꯤ, ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯁꯤꯞ ꯑꯗꯨ ꯂꯥꯛꯈꯤꯕ ꯑꯗꯨ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ, ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯍꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯒꯟꯅꯔꯅ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯁꯨ ꯍꯦꯟꯅ ꯁꯤꯗ ꯃꯊꯥ ꯁꯥꯖꯤꯜꯂꯨꯒꯅꯨ, ꯃꯔꯝꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯃꯣꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯦꯇꯦꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ, ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇꯃꯛ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯅꯪ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯧꯕꯅꯤ, ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯒꯟꯅꯔꯅ ꯀ꯭ꯔꯦꯆꯔ ꯑꯗꯨꯕꯨ ꯔꯨꯞꯇ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕꯅꯤ, ꯑꯁꯤꯗꯒꯤ ꯔꯨꯞꯇ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯒꯟꯅꯔ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ, ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗꯁꯨ ꯒꯟꯅꯔꯅ ꯂꯥꯛꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯔꯦꯟꯗꯤ ꯂꯥꯛꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯂꯝꯗꯦ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯒꯟꯅꯔꯗꯤ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄꯗꯨ ꯑꯃ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒꯟꯅꯔꯅ ꯐ꯭ꯔꯦꯟꯕꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯒꯟꯅꯔꯅ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯅꯪ ꯊꯕꯛꯁꯨ ꯁꯨꯒꯗꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯏꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯅꯍꯥꯛ
ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯀ꯭ꯔꯦꯆꯔꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯒꯗꯕꯅꯤ, ꯅꯣꯡꯃꯩ ꯀꯥꯞꯀꯗꯧꯕꯅꯤ꯫ ꯅꯪꯅ ꯀ꯭ꯔꯦꯆꯔꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛ ꯅꯁꯥ ꯑꯁꯤ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯟꯒꯗꯧꯕꯅꯤ꯫ ꯐꯔꯦ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛ ꯊꯕꯛ ꯁꯨꯕ ꯍꯧꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯏꯁꯤꯡ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛ ꯐ꯭ꯔꯦꯟꯕꯨ ꯃꯄꯥꯟꯗ ꯊꯥꯔꯝꯃꯤ꯫ ꯐ꯭ꯔꯦꯟꯅ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯟꯅꯔ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯐ꯭ꯔꯦꯟꯒꯤ ꯃꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯐ꯭ꯔꯦꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯑꯗꯨꯗ ꯒꯟꯅꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐ꯭ꯔꯦꯟꯅꯁꯨ ꯉꯁꯤꯗꯤ ꯅꯣꯡꯃꯩ ꯌꯥꯝꯅ ꯀꯥꯞꯂꯝꯃꯤ, ꯑꯗꯨꯒ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐ꯭ꯔꯦꯟꯅ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨ ꯎꯔꯒ ꯒꯟꯅꯔ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯗꯨꯅ ꯐ꯭ꯔꯦꯟ ꯈꯛꯇꯃꯛ ꯃꯄꯥꯟꯗ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯃꯤ꯫ ꯐ꯭ꯔꯦꯟꯅꯁꯨ ꯒꯟꯅꯔ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒ ꯄꯨꯟꯅ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯟꯅꯔꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯑꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯐ꯭ꯔꯦꯟ ꯃꯁꯥꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯕꯁꯨ ꯈꯥꯡꯖꯤꯟꯗꯨꯅ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒꯟꯅꯔ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐ꯭ꯔꯦꯟ ꯑꯗꯨ ꯈꯔ ꯁꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯀꯅꯥ ꯑꯃꯠꯇꯕꯨ ꯂꯥꯛꯄ ꯃꯈꯣꯏꯅ ꯎꯔꯝꯗꯦ꯫ ꯀ꯭ꯔꯦꯆꯔ ꯑꯃꯠꯇ ꯂꯥꯛꯇꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯐ꯭ꯔꯦꯟꯅ ꯑꯁꯨꯝꯅ ꯒꯟꯅꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯂꯥꯛꯂꯔꯣꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯑꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯑꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯐ꯭ꯔꯦꯟꯒꯤ ꯋꯥ ꯑꯗꯨꯗ ꯒꯟꯅꯔꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯖꯥꯇꯤ ꯑꯗꯨꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯊꯣꯛꯄ ꯇꯧꯒꯅꯨ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯔꯦꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯔꯛꯇꯒꯤ ꯇꯣꯈꯥꯏꯅ ꯇꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗꯁꯨ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯈꯟꯗ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯅꯥꯛꯇ ꯂꯩꯖꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯅꯥꯔꯤꯁ ꯍꯥꯏꯅꯁꯨ ꯊꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯀꯌꯥ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯑꯃꯠꯇ ꯑꯦꯇꯦꯛ ꯇꯧꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯂꯥꯛꯇꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯂꯥꯏꯊꯣꯛꯇꯨꯅ ꯆꯦꯁ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯀꯌꯥꯃꯔꯣꯝ ꯑꯃ ꯂꯦꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯁꯨ ꯀꯌꯥꯃꯔꯣꯝ ꯑꯃ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯆꯦꯛꯁꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨ ꯊꯥꯟꯕ ꯀꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯦꯆꯔ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒ ꯒꯟꯅꯔ ꯑꯃꯗꯤ ꯐ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤꯒ ꯇꯧꯗꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨꯗ ꯒꯟꯅꯔꯒꯤ ꯃꯈꯣꯡ ꯑꯗꯨ ꯈꯔ ꯁꯣꯛꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯅꯥ ꯐꯥꯎꯕꯗꯤ ꯌꯥꯎꯍꯧꯔꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯥꯏꯠ ꯍꯥꯎꯁ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯟꯅꯔꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯦꯅꯥꯔꯤꯁ ꯑꯗꯨꯅ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯒꯟꯅꯔꯒꯤ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯔꯩ ꯑꯗꯨꯅ ꯂꯦꯛꯊꯣꯛꯂꯝꯃꯤ꯫ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯁꯟꯕꯒꯤ ꯁꯛꯇꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯂꯦꯛꯂꯤꯕ ꯒꯟꯅꯔꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯐ꯭ꯔꯦꯟꯅ ꯏꯁꯤꯡꯂꯣꯝꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯁꯤꯞ ꯑꯃ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯤꯞ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯐ꯭ꯔꯦꯟꯒꯤ ꯃꯁꯥꯗ ꯑꯁꯥ ꯑꯃꯕꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯐ꯭ꯔꯦꯟ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ
flare gun adu kapkhatuna ship asina uraba matungda mabu kanba laknabagidamag flare gun adu kapkhatnaba sem saduna leirami. Flare gun adu kaptringai matam aduda gunner su mafam aduda laktuna flare gun kapa adubu thingami. Aduga makhoi ani mafam asida khara muknarami. Gunner nadi mafam asida kanagumba ship amatabu lakpa pamlamde. Mafam asida adumak naitom tana leiba asi magidi khwaidagi apambani. Aduga friend busu mafam asidagi chatlankhiba haibasi gunner na kaidaunungda pamlamde. Friend na gunner gi mafam da hairami kari maramgi damak nangna aibu mafam asidagi thokpa asi thinglibano. Mafam asida ship ama lakpa haibasi yamna tangna thokpa thodokni nangna su hairiba aduni. Haujikti ship asi lakle aduna ai mafam asidagi mapanda thokhrage nangdi adumak mafam asigi ningthau oiduna naningla khatamna leihau. Ai mafam asida leiba yamna kire maram aduna aidi mapanda aigi yumda adumak chachakhrage hairami. Wahaising asi taraba matungda NRS nasu gunner gi mafamda attack tawraklami. Asidagi gunner yamna sawraduna NRS gi mafamdasu phubirami. Madudagi NRS adusu mafam adudagi yamna kanna chenkhirami. NRS nasu khangami adudi friend asi mafam asidagi magi yumda hanba thokhiba famle haiba asi. Aduga mafam asida ship amabu leiramliba adu friend na urami. Masi uba matamda friend aduki matig yamna haraurami. Ship asigi matangda gunner gi mafamda hairami. Adubu gunner nasu friend gi mafamda hairai. Hoi aisu khangi ship adu nangondagi aina hanana thengnakrabani. Aduga ship adugi matangda friend gi mafamda wari liba horaklami. Mafam aduda leiriba ship adu Portuguese singini. Makhoi sing adu island asi tamna lakhibani. Adubu island asi yaudringai gi mamang crasher sing aduna ship aduda tonglakhiba miyoi sing adubu isingda inthaduna loina hatokhibani hairami. Aduga makhatana gunner na hairaklami. Aina mafam aduda chattuna yengluba matamda aina su dynamite bomb kaya marom ama thengnakhibani. Adubu mafam aduda aina thengnariba sing adudi loina amang ata thoktuna damage loina oirame. Sijanaba kari amata yadre hairami. Wa asi taba matamda friend na gunner gi mafamda hairami. Adu oirabadi mafam aduda aikhoi ani amukta chatlusi. Aduga mafam adu yauraba matungdadi karigumba kharabu soidana phangba ngamgani. Adum oinamak friend na hairiba wa aduda gunner nadi karisu thawa saramde. Aduga mafam aduda ma chatningbagi interest su kari amata leiramde. Gunner na hairami chatke hairabasu nangna thanda adumak chatluro. Aidi mafam asida adumak leihaurage. Mafam aduda aina karisu chatningba faude hairami. Friend na amuk hairai karigumba mafam aduda aikhoi ani punna chatlabadi oxygen mask sijanaduna aina ising manung aduda kumlaba matungda dynamite sing adubu thirake. Karigumba dynamite sing adu phangba taragadi amuktada crasher sing asi loina tumna hatpa ngamgadoribani. Aduga island asigi ningthau nangna adumak oiduna yamna nungaina pangadoribani hairami. Mathangi numitta NRS amadi friend makhoi ani iru lujaminaduna leiriba adu aikhoina uba fangi. Makhoi anina leiriba mawong adu gunner nasu urami. Gunner makhoi anina leiriba mawong matau adu uraga masada yamna khambanba kalakpa su faurami. Friend na lighthouse aduda halakpa matamda gunner na friend gi mafamda hairami. Ai nangna chatse haiba mafam ado chatpado ai yare. Aikhoi ani chatnabagi damak ai ready oire hairami. Asidagi makhoi ani ship aduna leiriba maikai adomda laami. Friend na gunner gi mafamda hairami. Karigumba aina isingda kumkhraba matungda thauri asida aina ahumlak chinglaklabadi nang aigi mateng pangduna aibu ising mathak asida chingkhalau hairami. Gunner su friend na hairibadu yare haiduna hairami. Gunner na mathakta leihauduna friend na ising manung aduda thauri ama tawduna makhada kumlaklami. Aduga mana kumlakpa matamda makhoigi hena laibak faribasu dynamite jauraba box kaya marom ama mafam aduda leiramliba adu thengnarami. Asidagi dynamite jauraba box sing adubu gunner gi manakta loina tharaklami. Aduga ising manung aduda adumak yengakpa matamda crasher sing adugi masa kaya marom ama mafam aduda lakliba adu urami. Asi uba matamda friend aduki matig yamna kirami. Maram asina mabu kanbinabagi damak thauri aduda ahumlak chinglaklami. Gunner su friend ne pirakliba ingit adu ma gyan taribani. Adubu karisu khangsanadabida thauri adu adumak chingkhatabi thamami. Maramdi gunner na friend gi mafamda kalakpa khambanba fauribani. Maram asina mabu mafam asida kandabi adumak siyankhiba asi mana pamlibani. Friend su masabu hingjanabagi damak mana setliba suit adubu lawthoktuna yamna wana tawduna mathakta kakhalaklami.
ꯐ꯭ꯔꯦꯟꯅꯁꯨ ꯒꯟꯅꯔꯒꯤ ꯃꯐꯝꯗ ꯋꯥꯔꯧꯕꯗꯤ ꯈꯔ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯄꯤꯔꯤꯕ ꯏꯪꯒꯤꯠ ꯑꯗꯨ ꯒꯟꯅꯔꯁꯨ ꯈꯪꯏ ꯍꯥꯏꯕ ꯃꯥ ꯈꯪꯉꯝꯃꯤ ꯑꯗꯨꯕꯨ ꯒꯟꯅꯔꯅꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯀꯔꯤ ꯑꯃꯠꯇ ꯄꯥꯡꯅꯤꯡꯂꯝꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯁꯤ ꯀꯌꯥ ꯐꯠꯂꯝꯗꯦ ꯑꯁꯤꯗꯒꯤ ꯗꯥꯏꯅꯥꯃꯥꯏꯠ ꯌꯥꯎꯔꯕ ꯕꯣꯛꯁꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯍꯧꯈ꯭ꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯂꯥꯛꯑꯝꯗꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯎꯟ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯎꯟꯅ ꯇꯥꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯒꯟꯅꯔꯅꯗꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯄꯥꯝꯂꯝꯃꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯗꯥꯏꯅꯥꯃꯥꯏꯠ ꯕꯣꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯗꯥꯏꯅꯥꯃꯥꯏꯠꯁꯤꯡ ꯑꯗꯨꯕꯨ ꯄꯣꯈꯥꯏꯍꯟꯅꯕ ꯔꯦꯃꯣꯠ ꯑꯗꯨꯕꯨ ꯔꯦꯗꯤ ꯇꯧꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯑꯃꯠꯇꯗꯤ ꯂꯥꯛꯂꯝꯗꯦ ꯑꯁꯤꯒꯨꯝꯂꯕ ꯀ꯭ꯔꯦꯆꯔꯅ ꯃꯈꯣꯏꯕꯨ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯁꯤꯗ ꯒꯟꯅꯔ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯦꯅꯥꯔꯤꯁ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯅꯥꯔꯤꯁ ꯑꯁꯤꯕꯨ ꯐ꯭ꯔꯦꯟꯅ ꯀꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯒꯟꯅꯔ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯑꯦꯅꯥꯔꯤꯁ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯅ ꯇꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯅꯥꯔꯤꯁ ꯑꯗꯨꯕꯨ ꯔꯨꯞ ꯃꯊꯛꯇ ꯄꯨꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯀꯞꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛ ꯂꯥꯎꯅꯕ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯅꯥꯔꯤꯁꯁꯨ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯇꯧꯔꯝꯃꯤ ꯑꯦꯅꯥꯔꯤꯁꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯐ꯭ꯔꯦꯟꯁꯨ ꯔꯨꯞ ꯃꯊꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯕ ꯒꯟꯅꯔꯅ ꯁꯦꯝꯈ꯭ꯔꯕ ꯗꯥꯏꯅꯥꯃꯥꯏꯠ ꯕꯣꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯄꯣꯈꯥꯏꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯗꯥꯏꯅꯥꯃꯥꯏꯠ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯒꯟꯅꯔ ꯑꯃꯗꯤ ꯐ꯭ꯔꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯁꯣꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯅꯥꯔꯤꯁ ꯑꯗꯨꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯦꯅꯥꯔꯤꯁ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯦꯅꯥꯔꯤꯁ ꯑꯃꯗꯤ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯐ꯭ꯔꯦꯟꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤ ꯂꯥꯟ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯕꯨ ꯒꯟꯅꯔꯅꯗꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯔꯛꯇꯨꯅ ꯑꯦꯅꯥꯔꯤꯁꯀꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯝꯃꯝꯃꯤ ꯑꯗꯨꯒ ꯑꯦꯅꯥꯔꯤꯁ ꯑꯗꯨꯕꯨ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯅꯕꯒꯤꯗꯃꯛ ꯒꯟꯅꯔꯅ ꯍꯥꯏꯔꯝꯃꯤ ꯑꯦꯅꯥꯔꯤꯁꯇꯤ ꯍꯧꯖꯤꯛ ꯒꯟꯅꯔꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯀ꯭ꯔꯦꯆꯔ ꯀꯌా ꯃꯔꯣꯝ ꯑꯃꯕꯨ ꯒꯟꯅꯔꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯒꯟꯅꯔꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯑꯁꯤ ꯀ꯭ꯔꯦꯆꯔ ꯑꯁꯤꯅꯁꯨ ꯄꯥꯝꯂꯝꯗꯦ ꯑꯦꯅꯥꯔꯤꯁꯅꯁꯨ ꯒꯟꯅꯔꯒꯤ ꯃꯐꯝꯗ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯒꯟꯅꯔ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯎꯕ ꯇꯧꯔꯛꯂꯝꯃꯤ ꯒꯟꯅꯔꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯐ꯭ꯔꯦꯟꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯄꯥꯟꯗ ꯐ꯭ꯔꯦꯟ ꯑꯗꯨ ꯌꯥꯗ ꯁꯦꯝꯖꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯀ꯭ꯔꯦꯆꯔ ꯃꯆꯥ ꯑꯃꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯒꯟꯅꯔ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯦꯆꯔ ꯃꯆꯥ ꯑꯗꯨꯕు ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯒꯟꯅꯔꯁꯨ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯅꯤ ꯐ꯭ꯔꯦꯟꯅ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯎꯅꯕ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯒꯟꯅꯔꯅ ꯐ꯭ꯔꯦꯟ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯂꯝꯃꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯒꯟꯅꯔꯅ ꯐ꯭ꯔꯦꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯟꯅ ꯒꯟꯅꯔꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯀꯧꯔꯛꯂꯝꯃꯤ ꯒꯟꯅꯔꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯐ꯭ꯔꯦꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯔꯦꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯈꯪꯏ ꯅꯪ ꯑꯁꯤ ꯑꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯆꯠꯈꯤꯕ ꯋꯦꯗꯔ ꯌꯦꯡꯅꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯅꯪꯅ ꯂꯥꯏꯠ ꯍꯥꯎꯁ ꯑꯁꯤꯕꯨ ꯁꯦꯟꯅꯕ ꯃꯤ ꯑꯗꯨ ꯁꯥꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯜꯂꯤꯕꯗꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯏ ꯍꯥꯏꯔꯝꯃꯤ ꯒꯟꯅꯔ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯁꯥ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯃꯥꯅ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯒꯟꯅꯔ ꯑꯗꯨ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ
ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯒꯟꯅꯔꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯔꯦꯆꯔ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯨꯅ ꯒꯟꯅꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯒꯟꯅꯔꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯟ ꯈꯛꯇꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯃꯊꯟꯗ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯤꯞ ꯑꯃꯗ ꯀꯦꯞꯇꯦꯟ ꯑꯃꯒ ꯃꯤꯑꯣꯏ ꯈꯔꯒ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯠ ꯍꯥꯎꯁ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯐ꯭ꯔꯦꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯍꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯟꯒꯤ ꯃꯐꯝꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯆꯠꯈꯤꯕ ꯋꯦꯗꯔ ꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯒꯟꯅꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯦꯟꯁꯨ ꯃꯀꯣꯏ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯂꯕꯅꯤ, ꯑꯗꯨꯒ ꯐ꯭ꯔꯦꯟꯅꯁꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯦꯡꯕ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯒꯟꯅꯔꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯋꯦꯗꯔ ꯌꯦꯡꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯅ ꯃꯃꯥꯡꯗ ꯄꯣꯔꯛꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯗꯒꯤ ꯁꯤꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯛꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯦꯅꯥꯔꯤꯁ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯑꯦꯅꯥꯔꯤꯁ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯃꯇꯝꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯋꯦꯗꯔ ꯌꯦꯡꯅꯕꯒꯤꯗꯃꯛ ꯄꯣꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ